ngasi thokiba thawdo watho amasum phongkibase phongsingdigi maruoibe I pausing khongacharaga Manipur Top Channel gi mekedigi myamda thamjagi ahanbada lebak sigoiba ngasi gi COVID-19 update myamda hapsaramgi haukiba pung kungi mari isda leba asda miyoi lising ni fuga ni panga satret ga mar fuga taruk nauna COVID-19 positive oiba thingnakhre aduga hariba pungpham haibidi haukiba pung kungi mari isda leba asda miyoi lising amaga supna gi manga COVID-19 na naba miyoi lekhidre hainasu data amana utli amasum yamna thajaniya oiba mafam amadagi hairiba pawamana CBSE gi class 10 gi result 2021 gi lagriba July gi tang kunda haidoraba yai hainasu pali aduga CBSE gi class 12 gi result July gi tang kunthra ga mathuida haidoklaba yai hainasu phungdoknarakli atopa paw khara namu Myanmar da halankhre Myanmar gi miyoi singna more gi supermarket amadi atai mafam kya da laktuna manama sing amadi atai asa athaki polam yolambasing tanthokpagi thabak satakhre SDO more police ki team ngase yuk Myanmar gi patpham phambasing adu tanthokhi makhoi sing adu amukhana laktana pakhangan khi panbayabadi covid license maram oiduna kumja English ngi kungi March thadagi Indo Myanmar border asi thingjinduna lakribane haukiba numit khrani gi mamangna Myanmar gi nupising more da laktuna port jolambadagi more gi covid task force amadi police na tankhai khibani haidi hanasu phongdorakle makasa tharakpoina yamna thajaningai oiba mafamdagi phangba paw khara hapsage Kangpokpi district ki manung sana leiba tuan ba mahiroi lup amadi civil society organization singi apunba wareba amana Kangpokpi district ki manung sana national highway number 2 Imphal Dimapur gi lambi gi saru asi July ani ayuki pung manga mathangi numit phau haibadi July gi ahum gi pung manga phawba pung kungi mari gi total shutdown toragani haina laukthokre total shutdown gi warebasi maru oina Manipur lenga ki makhada Kangpokpi district ki manung sanna highway expansion asiga mari leinana laingakna land compensation pibagi thongda aranba kya yaure penadre haiduna warebasi tawrakhibani hairi amasum nakal amaromda Kangpokpi district ki manung sanna leiba tuan ba village ship ki apunba GAC na Kangpokpi district ki DC ki meyeng makhada highway expansion asiga mari leinana tawkhiba land survey gi report miyamna chapsana phongdi loinana land compensation pibagi mawongda aranba kya yawi haiba wafamda yumpham oiraga Kangpokpi district AC gi manung sana highway expansion gi thabak thoram amata paikhatpa yaroi haina media ra phongdokpa laikhrabani haina su phongdorakli atopa pawamana mo Delhi police na gari huralaga yonthokpa interstate am fagatkre Manipur gi Imphal amasum Thawbal gi mafam kayada Delhi University gi mahairoi oiramba PhD phanglaba nupa amana huralaga thamlamba luxury car taraganithoi fagatkre amasum CNRIba USC Tadri Sahid DU gi Hindu College gi graduation loiraba matung Aligarh Muslim University da master loirakhibani sohari atope ekwisaduna Manipur University dagi Sociology da PhD loiraba matung UGC net examination pass tawkraba abung mehata kauba nupa amani hairi amasum police ki source ki matungina makhoi ani amasum atopa miyoi singa Delhi da flight laklaga luxury car amasum mamal tangba motorcycle sing huralaba matung Imphal tana purakpane hairi haujuk phawda makhoina gari sahumlom huran khre hairi nasu pawsina makhatana phongdorakli tentak na hapsaramge myam makha satharakpa pawsing si party ki lusingbasina section wa ngangbiu CM election nakshilakpa iroinana BJP gi workers singna field satpa matamda government na sakho thorang mari leinana paikhatpa thabak singi maramda phawba booklet tawraga miyambu pap tahananaba madi ningthina khangananaba hotnabinaba chief minister N Birena party gi workers sing appeal tawri Sarda Devi na BJP state unit ki nauna president oiraba matung ahan boina party asigi state executive meeting oina nitya pat chuthekta leiba party asigi office ta pangthokre haina spali atopa pawamana mapu halaga jewelry dukan lut tawkre Mumbai gi suburban Dahi sarda leiba jewelry dukan amada yumsakisa numita khulai paiba
Robber humna numai kapsinduna dukan mapu halaga sanagi potlamsing lut tawkre haina police na fongdokre thaudo odung ase ayuk pung 10:40 tabada thokibani scooter da lakpa nupa ahum Gaude Nagar da leba dukan aduda changlaki amasum nongmai kapsin ki haina official amana fongdokhi masa khangdabasing adugi manungdagi amana dukan mapu Vikas Pande sai 93 ki kokta nongmaina kaptuna mafam adumaktara hathi amasum lam satpada sizinanaba bag anida makhoina apang jewelry punamak khomjin ki haina official aduna panki masa khangdabasing adu ut masugi scooter amada mafamdudagi nantholaga senki scooter adugi number plate makhoina konsin ki haina official aduna su makhataki atopa pau khranamo AMD Nur Rahman Sek India Lengaki Joint Secretary oiragani Manipur Tampaki ahanba IFS officer AMD Nur Rahman Sek Government of India gi Joint Secretary oiragani haina Under Secretary EOSM2 Arvind Thakur no khuyek pi duna thadorakpa sirol amana haidi Ministry of Personnel Public Grievances and Pension Department of Personnel and Training Secretariat of the Appointment Committee of the Cabinet Government of India na ngasi thokpa sirol amagi matung ina IFS officer AMD Nur Rahman Sekpu India Government ki Joint Secretary oina thaupuna ba khalakpani amasum Cabinet ki Appointment Committee na approve tawduna IFS officer kunga mathoi khangatuna promotion pibada Manipur gi AMD Nur Rahman Seksu yorakpani makhoi gi nauna thaupugi matam nauna order tholakhigani haina serol aduna su makhatana palli loisilak poina mayam na nungai ba pong khatang mayam na share tawjaram gi mayam su thoi hena khangnaraba Sunil Setri ma Khel Ratna gi nominated tawkre aduga Manipur gi horakhiba mayam su hena sakhang labi nupi Baladevi mahakna Arjuna Award ki maksum nominated tawrai haidi Indian captain Sunil Setri amasum Women's National Team striker Baladevi makhoi singsi handak sahigi Rajiv Gandhi Khel Ratna na Sunil Setri da amasum Arjuna Award na Baladevi da mathang sina recommended tawkre hadi amasum yam hauji koinadi matang sa lusinjarage aduga pathok sagi bu sokhibu lan khibu yor su myam nangak pigani anabu I paw lebaga mayam da update pijarake hain su channel sigi mekei digi thamjari aduga hore nungdaram phoma Manipur si phong singdigi yamna nganna mayam na maru I paw singsi collection tawjara kanda piba ngamna bo honajarake hain su thamjari duga COVID-19 dagi labna laminasi amasumyam sarkar na piriba SOP sing aduga guidelines sing si ngana satminasi haina su channel asigi mekei dagi su thamjari duga mayam gi suggestion sungsoi shoidana channel asida thambiramu comment box ta comment thambiramu haina su channel asigi mekei dagi thamjari du mayam hojiguinadi matang se kainarsi update pijarkhige mayam ngaminasi and thank you